Leibak ke asi youna luraba tanpham asida Maselgi Marakta Khatna Cheinaba amadi Ungkhatnaba thok-hallabadi Yeknaba shing Mayoknabada Awaba Oigani haina Women Association for Socio Economic Development WASDEV ki President RK Tharaksana na phongdorakli Herikon Desam Ukal Yujan Manipur Kedo WASDEV AMSGO Wama Milal Wom LSTK ki Marks Naushal amadi tips na sindura ngasi kwa kaitel ta laiba desam gi mayai loising da pangtok pau gi mifam amada wafam asi phongdoklagina mahakna makata na hai chain ku ki narco terrorist singna maijai biyam da landarak tuna manipur gi apun basaktam da singna rakli ngai jairak asida tongan ba maijai gi lup amade lanai miyoi singna masel gi marakta Khatna Cheinaba amade Ungkhatnaba thokhanduna apun bagi pangal hanta hanaba khodarak liba ase makata na tathabi kano Chongtham Josna be the chance we support Oja Bimol haina mingchon ba WhatsApp group amada forward tawkiba message ado miyoi kharana insilaga tawbani haina media da phongdorakliba asina achumba oirabade maijai khunai gi damak yamna laibak thibane asigumba thawong asi lamdam asi CSO natraga lanai miyoi amata na tafom thokte Human rights activist Bablu Loitongwamda kihan khanghanba amade masamakna sengdoklaba fawba Laknaba kaubagi thawong asina aikoi masalgi marakta angamba setuna chanabagi phibam da laklagani haibagi akiba leide phibam adu yawraklabadi matau karamna apunbagi saktam sakatuna Yeknaba sing Mayoknagadagi haibasi achobu wang amo oirakle illegal oiba thawong kaya chathariba sing ase lengak nasu matam chana lakshinaba honabiyo ka henba thawong kaya chatharaklaba fawbat lengak na tumina yengduna lesilabadi maitei khunagi apunba saktam thugainaba honarabra haibagi wahang lakloi hainingai lete hainasu mana makachana phongdokhe ngasi asugumba amal amubu chetna chanaraba legal ba haibati logi wangda aingi wangda mioi bagi punsibu violate tor kasi ngasi lengak sina tum tadana yengana leibiga doira mi mabu puraga pure haiji phongna masamangna presi mamangda hairaba aduga kanagumba kuding mangna presta phongna akoina masi simain tawre haida kokatana tawbagi pochi puto aba pawda ngasi government sina ngasi sarkar sina silent sum lai bitar gati akoi masen si karamba matamda akoi apun bagi akoi adugum laba apun bagi sakti dina akoi ngasi iramdam si manipur si akoi meitai si ngak pangam gadori banu hape wang si tholak pana maram ora kamna ngasi media gi sinau singda akoi na samna tamjaningi di ngasi gi laigak na asugumba akoi gi yamna pam da ba thodokche thohan bidana baki angak akoi gi thohan bidana bainap laingan na su yamna akan ba miyeng changhaning ding ha ba wapam je masi thamjabani